Tinbiriba ahalaman wajasing ima iben tawaloising khwai pung na magpu kanbi magpu Jisu Krista gi mingda nolong na khurumjari ngasigi numit asida inglembagi ningsing thoram aikoina pangthokjabasi mayamnasu hena khangbirabagumna hojiki matam asina maram oiduna aikoi mi jamna tinbasu ngamde sarkar gi guideline da mi kundagi hena tinba jade pung amadagi hena sana thoram pangthokpa jade haibagumasi leibagi maramna aikoi kisini na wajasing ima iben sing tonga tonga mafamda leiriba lakadobasingsu arapadagidi amata lakhidrabani adu ngasigi numit asida makhoi pumnamaknasu aikoigi thoram asi mapung phananabagidamata isorgi mafamda kanna haijabiri makhoisu makhoigi hakchang aikoigi irakta leitaba oirasu makhoigi thawaina aikoibu loinabiri ngasigi numit asida aikoina pangthokjariba thoramsi ningsing thoramni aikoina ningsingminaba jaba adudi Bible Shastra tambibagi matung inadi miyoibana siraba matungda aikoina phana sak sodunasu isona haijadunasu mana chakhraba mafam adu hongdokpa ngamlaroi maram aduna Jisu Krista thajabasingnadi leikhidraba misingi thoram pangthokpada isona sak sonduna thonijaduna magi thawai adu shanti pibiyu sargada thambiyu haina haijabasi aikoina taude maramdi miyoibana hingligai matamda magi hakchangda siraba matungda thawaina chatkadaba lambi adu hana thorang taujagadabani haibasi Shastrana mayek sengna tambi maraduna aikoina jana nungsijariba chinglemba aikoi mayamba thadokna chatkhe mahana chatpham thokpa chatkadaba lambi aduda mahal chatkhe aikoina phana kap lauduna phana sak soduna isorda thonginjaduna mana leiriba mafam adu aikoina hongdokpa ngamoi ma sargada leikhrabadi kananasu mabu madudagi chingtharakpa ngamlaroi aduga ma sarga karamdra karamaroi haina aikoina chingnaduna aikoina thoram pangthoaga thoram lising chama pangthoaga mabu sargada pukhatpasu ngamloi maram aduda ngasi aikoina pangtholibasidi mabu ningsingjaduna magi punsi adudagi tamjaningai kari lei haibasi aikoina ningsingminaduna leihoriba aikoigi damakta aikoina pangtholibani taibang pasida leihoriba imung manung kairoi leikai singlup aikoi mayam asigidamata aikoina isorgi mafamdagi ingthaba phangba janabagidamata thoramsi aikoina pangthoklibani matamsi aikoi jaribu makhai tena tausi haiduna aikoi hainakhi maram aduna ngasi numitdasu jamna tena isorgi wahaidagi aina haidokjagani Bible Shastra ki mafam abadagi isorgi wahi pathokjage Philippians singda pona iba lairik banduk ama pada kun mathoi asumna iduna lei taminasi maramdi aingondadi aina hingba Kristani aduga siba tongjabani maramdi aingondadi aina hingba Kristani aduga siba tongjabani pathokna taminakhrabu wahi ताखरब अखोई मया पुनमक्किदमक्ता ईश्वरना नहोनना बोर पिनबिबो इसनो आमेन ईश्वर हाइजसि प्रार्थना तौसि नुंसी थौजाना थल्लबा इपा ईश्वर ngasi ningsing thauram asida ipa nahaki wahaidagi akhoi amu taminnagadore asawa matam pinabiraba sigidamukta ipa nahapu gamkhai leitana thagatsari ngangthok chagadori manachai ha nahana loinabiu aina thorang taujaba nahana sengdokidana bor pinabiu tagadaba akhoi pumnamana nahaki wahaidagi thawaigi chinjak phangba ngamhanbiu ingthaba pinabiu haiduna nahaki amata ngarabana chaibungo akhoi kanbi amapu Prabhu Jisu ki mingda nijabani. Amen.
Ngasigi nubit asida sastradagi akhoi taminnakraba Philippiya pandub ama padakun mathoi jumpham oiraga sibadi tongjabani haiba hiram aduda Isorgi wahi telamna neinaminagani sibadi tongjabani haiba wahi sitaraga akhoi kanagumanadi masibu kari wano haina khanba jabani maramdi taibang pasida akhoi pumnamada siba sijamda ki sibana akhoi bu pungning sohalli akhoi bu kaina maisa langhalli akhoi bu wahalli kanamatana siba haiba si pamde isa su siringde atopasingbusu sihanlingde adugumlaba matamda Bible sastra sibadi tongjabani haina hairibasi karigino haina akhoi khanba jai ngasigi numit asida sibadi tongjabani haina sastra akhoi takpiriba sigi maram marikhak akhoi tena jingminagani ihan hanbadadi Bible sastra akhoi tambibagi matung inna Jisu Krista bu thajaba mi singna siraba matamda hena phaba hakchang phangjai haina sastra tambi Jisu Krista thajaba mi singna siraba matungda hena phaba hakchang ama anauba hakchang ama phangjai haina sastra tambi taibang hakchang asidi jamna soli lebangna sabani lebangna saba hakchang oibagi maramna akhoi narakpa matam lei Jaina khangba matam su lei kana gumadi accident tawduna soinai khiba misu leitaba natte adagi noma gi ahan oirai muramba samlana ngaurai nauraba unsana khuitharai mayamne hena khangbiri baduni naha waina sum leite noma gi ahan oisilai aduga noma taibang pasi thadokna chatki masi solaba leibhana saba taibang hakchang asigi mataw aduni ngasi tiliba akhoi mayam ahandagi naha phauba taibang pasida amar oina leigadoba kana sujaude taibang hakchang asi leipakna saba oibagi maramna leipakta amutin khigani haina sastra tambiri akhoi loina taibang pasi thadokningde hairasu thadokna chattaba jadaba pungpham ama soidana lakani Isorna mana achaba matamni haina khanba matamda mana jabiba pungpham aduda magi machaba nai singbu soidana noma losin bigani taibang hakchang asi jamna sole jinglema jamna nungsiba machang mataw phajaba angang amani akhoi khangi mabu mi pumnabana nungsi aduga angang ama oirabasu Mama mapagi matung induna imong manung oina Jisu Krista bu thajaba oibagi maramna Isor khurumba tharamna mahak sarung jaki Bible pabana mahak jauki Sunday school na Isorgi wahi tambana ma thawai jawna sarung jaki isai kaya changminnabana ma sujauki bani adubu masit taibang hakchangda leirambagi maramna leibana saba asonba taibang hakchang amada masu leirambagi maramna angang oirabasu mak anaba khangki awana khangki jaina khon khangki mama mapa nai khoi da toina haibi bagomna ai ware haiduna ma khangki bani madu ichidina sa angak pathabang amadate akhoi mioibagi hakchang asi asonba leibana saba leibata noma tinkigadoba oibagi maramna asigumba jaina khon ana ek awana si taibang pasida akhoi khangiba kaina maisa sulangi ngasi akhoi chile mabu kaina bagi kaina maisa langli akhoi gi pungning soi akhoi kappi masisu taibang hakchang da akhoi leibagi maramna ne hakchang panba leibana saba mi khudingmakti thamoi sokpa matam lai harauba matam sulai Isor akhoi sembirakpa matamda masi jawrakraba adu misini nasa taibang hakchang si jamna sole hairagasu Bible sastra jamna nungairaba wahai akhoi da haibiriba adudi akhoi gi asonba taibang hakchang asida akhoi asum leiroi Yesu Krista bu thajaba mi singdi makhoi na siraba matungda hena phaba mating mangana thallaba hingatlaba
ꯑꯅꯧꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯖꯒꯅꯤ ꯍꯥꯏꯅ ꯁꯥꯁ꯭ꯔꯅ ꯇꯝꯃꯤ ꯃꯁꯤ ꯑꯩꯅ ꯍꯥꯏꯕ ꯅꯠꯇꯦ ꯕꯥꯏꯕꯜ ꯁꯥꯁ꯭ꯔꯗ ꯌꯥꯎꯔꯤ ꯏꯆꯤꯟ ꯏꯅꯥꯎꯁꯥ ꯉꯁꯤꯒꯤ ꯅꯨꯃꯤꯠ ꯑꯁꯤꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯌꯥꯝ ꯇꯤꯟꯕꯁꯤꯗ ꯌꯤꯁꯨ ꯊꯥꯖꯕ ꯃꯤꯁꯤꯡꯁꯨ ꯌꯥꯎꯔꯤ ꯊꯥꯖꯗꯕꯁꯤꯡꯁꯨ ꯌꯥꯎꯔꯤ ꯑꯗꯨ ꯑꯩꯅ ꯃꯤꯆꯪ ꯃꯤꯈꯥꯏ ꯅꯥꯏ ꯍꯥꯏꯅ ꯃꯌꯥꯝꯅ ꯈꯟꯕꯤꯒꯅꯨ ꯁꯥꯁ꯭ꯔꯅ ꯍꯥꯏꯕꯁꯤ ꯑꯩꯅ ꯄꯥꯎꯗꯝꯖꯕꯅꯤ ꯌꯤꯁꯨ ꯈ꯭ꯔꯤꯁꯇꯕꯨ ꯊꯥꯖꯕ ꯃꯤꯁꯤꯡꯅ ꯁꯤꯔꯕ ꯃꯇꯝꯗ ꯍꯦꯟꯅ ꯐꯕ ꯑꯅꯧꯕ ꯍꯛꯆꯥꯡ ꯑꯃ ꯐꯪꯖꯒꯅꯤ ꯂꯩꯕꯥꯛꯅ ꯁꯥꯕ ꯅꯠꯇꯕ 이노 너와 학장하고 평정하니 아이리와 학장하시나니 아와 아나 캉러로이 아나의 캉러로이 제나콘 캉러로이 다이왕반을 그려내리이다 에이와 제나 캉키바도 아노바 학장 이소나 비비라고 맞다 말로다디 아두고마 제나콘 아마타 캉러로 무람바 상라는 어렵을 레러로이 너람바 원사나 크이젤락부스 레러로이 노르마 노르게 하루에를 빠슬 이러로이 이노 노바 학상 아마다 에코에 레이더니 마틱 망안 탈라바 이소나 믿고 봉자 강다나 로이나 비라바 잉갈라바 학상 에코에 팡자가니 징리에 마나 예수 그리스도의 타자의 이문가 마소가 모이나 레이람바기 마람나 마소이다나 하이리바 아노바 학장 마틱 망아나 탈라바 학장 헤나 파바 학장 아시 팡자크레 하이러시 에코기 아시 파타자바니 바이블 사스나 시바니 동자바니 하이버시기 아니수바 마라마두디 시니라우사 예수 그리스도 타자바 미싱나 시라바 마tamda 헤나 파바 좀마마 팡자가니 헤나 파바 좀 팡자가니 하이나 사스나 담비리 이시니라우사 다이방시다 ꯃꯈꯜ ꯀꯌꯥꯒꯤ ꯖꯨꯝ ꯂꯩꯔꯤ ꯐꯨꯔꯥ ꯗꯂꯥꯟꯒꯨꯝꯕ ꯖꯨꯝꯗꯒꯤ ꯍꯧꯔꯒ ꯁꯅꯥ ꯂꯨꯄꯥꯗ ꯂꯩꯇꯦꯡꯕ ꯖꯨꯝ ꯈꯥꯡꯄꯣꯛ ꯐꯥꯎꯕꯁꯨ ꯂꯩꯔꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯈꯜꯒꯤ ꯖꯨꯝ ꯂꯩ ꯑꯗꯨꯕꯨ ꯍꯥꯏꯔꯤꯕ ꯖꯨꯝꯁꯤꯡ ꯑꯁꯤ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯌꯥꯝꯅ ꯐꯖꯩ ꯍꯥꯏꯕ ꯑꯣꯏꯔꯒꯁꯨ ꯂꯣꯝꯕ ꯅꯥꯏꯗꯅ ꯂꯩꯒꯗꯧꯕ ꯖꯨꯝ ꯑꯃꯠꯇ ꯌꯥꯎꯗꯦ ꯐꯅ ꯃꯃꯜ ꯇꯥꯡꯅ ꯃꯃꯜ ꯆꯪꯅ ꯁꯥꯈꯤꯕ ꯖꯨꯝ ꯑꯣꯏꯔꯕꯁꯨ sana lupana leiting oidana saba zum oirabasu pura dalanguba zum oirabasu no masoidana tikigani kaikigani kinthagigani taibang pasana ngasi leiriba zum singasi lomba naidana asung leigadaba zum amata jaudi nong lei nungsit na maram oidana juharaba na maram oidana ising isaw na maram oidana bom to na maram oidana tongan maramdagi taibang pasana ngasi leiriba zum singasi 노마 망키가니 띠키가니 까이키가니 인터키가니 아마로 오이나 레이게도바 에코이 까나스 자우다바고나 에코이기 줌싱수 노마 나이다나 레이게도바 아마타 자우디 노마 망키가도바 줌마까니 지미레마나 레이람바 머코이기 마파 마토안 부가 레이미나이 베저 마시자암나 타제이 자암나 누가이 아도 마시수 아돔 레이게도바다티 노마 까이키바 마탐 띠키바 마탐 아노바 사바 마토 다바 마탐 소이다나 라카 아두부 예수 그리스도 타자와 미싱나 시라바 마탐다 팡자가도리바 아노바 좀마시디 헤나 파바 좀마시디 아무하나 띠크바 레로도바 아무하나 까이키바 레로도바 킨타키바 레로도바 좀니 하이나 바이블 사스라다 담비리 이치나 나우사 아두부바 좀마도 띠크바 레로도바 까이바 레로도바 킨타바 레로도바 망키바 레로도바 좀마도 예수 그리스도 타자와 미싱나 시라바 마탐다 팡자이 하이나 사스라다 담비바리 이치나 나우사 ngasi nomi dasida jingule manasu hairi baju masi phamjakre hairi baju masi da mahal lei haibasi ekhogi achetpa thajabat amum suba mara madudi sinausa yesu christ thajaba mi sing sira matamda makoi haram nungai na lebi nei hairi baju maduda hena baju maduda yesu christ da ma thajaba mi sing da ma thorang to bi baju maduda nungai na 하라운드 레비데이 하이버시 나이번 파시다디 머코이 좀세 잠도 파제이네 잠도 싸우이네 잠도 누가이랑 모두 말리 하이나 이코나 마판다기 제가가 칸보 외러버스 만문가 레이바 레비너리바 미싱기 누가이 프롬 칸다바 하라운드 레비 나방감다바 좀 나이번 파시다 잠도 레이리바니 티니 나우사 좀바기 마카드 레비 나보 외러버스 퉁잉 푸치라티 나우 하이나 자드라바 ama nawa mo nung sinawa nga matraba mi sinatanda lang riba na sige tayo pano rin
Adubo, Yesu Kristo na thorang tawbiriba, magi mising na sira matamda layado bazong masidadi, mi kuding harang na nungay na nungsina na laybitay. Mapamano na kalap pa layraroy, mi hong ba layraroy, kaman mas layraroy. Ama na mabupudat pa, ama na mabuhatot pa sa layraroy, ama na mabuti na nga mas layraroy. Nungay na, nungsina na, harang na, lumanay na na, mana ningzari ba Yesu Kristo ito galoy na na tayo ng panwagikan kayo mapu Yesu Kristo galoy na na iswag ginata lumanay na nalay gani hay na sasra na tambiban. Tayo pa si Dasu single ba mayam na mapamaton basin mo na kayo likay na nung sinaharaw na may nalay. Ano mayam na panalang nung sinunod sumana haraw bang amdaman ng ay bang amdaman ng kaya titsoy na natin nalang gani. Ano mo hojikti sarga lamdamda Yesu Kristo ginata mana thorang tawiba zumaduda haraw nungay na thazaba lising lakha galoy na leikre hayosi ekoy asit ba thazabani Bible Shastrada isogi wahina ekoy na tambiriba aduni mafam aduna mi masing hantarapa leite no manongwagi hengan adubo chandabasu leite haraw na nungay na ama na mabunong sina kung sinaduna iswag matik pagod sakswag na lemindaban. Bible sa na siwa ditong jabani hay bagi roy ba masung mariso marang masena hay doktaning badudi Yesu Kristo thajaba mising na siraw matamda luhuk pangje. Bible sa gi phongdok piba padobani pada tarada asum na inunalay ang nasiba bhawa thajaba jabo wayo aduga ina nangonda hingbagi luhuk pibigani haiduna Yesu Kristo ko thajaba mising na luhuk pangjagani taimang panwagi kanbiya mapu Yesu Kristo na mabu thajaba singbu upi na nabagi damagta luhuk hingbagi luhuk adu thorang tau na thambire haidi ba luhuk si taimang panda taimang haksam na ikoy na lay mamakay ikoy na pangjaroy pangbang amloy ano ba ikoy na taimang panda thadong kunasat kiba matamda ekoy na sira matamda ekoy kanbi mautuna ekoy na upi gani maramado na si bahay ba si luhut pangjana na bagi nabaktani si bahaw ba thajaba jana layri ba makoy pungna mga aduna sira matamda hingbagi luhut pangjagani kasigi nubit asida singli ba sinungay na ano ba haksang pangjaduna mana sida layrambalu dagi he na thaba haksang pangjaduna he na thaba he na nungay bazumda layminay ba mi mayama nunga haraw nungay na iswag thagat na layri mahapa Yesu Kristo na hingbagi luhum upi kray hay basi ekoy na thajasi ekoy gipanging na ekoy gimiye na mongpang giyabang baka adupaw makatang loisi madubulan thong lagalay ba iswag na thorang tawbikraba lomanay daba matam lomanay daba mapam adu ekoy na ningsingsi ekoy na iswag thagasi ekoy gi isani pa single babo adu mo mapibanda thambiri ba iswag adubo ekoy na thagasi iswari maningtam mani madi panggal lay bani sakti lay bani ingam dagam bani mana tauning mataw mata kana mata na tingbang amde mantra nantra taw na sakso na tingbang ang mataw tayong pasta kana sulaiti aduga mana taw mat habat kuning ba si karigino ay na ikoy na hanglaga madupong na magipaw kung pangado sulaiti nasige nubita sila ikoy gipong inawahan hanglibra madugi paw kung na ba iso na pibigito hulaiti Isura ay nasi kanana sa mapungpana kang mangamde, ewan na masyata kangi, masyata haydoi, mapungpana niyo ba na isura mo kang lamlabani, isura ay masya mong lerang loy daw bani. Ano na magi loman ay draba, magi kusin tawrang, mana tawri ba tabang aduda, ikoy na wahang tawro isi, mana asawa matam ni, hay na kanbi ba matam na, ikoy na jam na nung sidari ba ikoy isa ni pasing lemasi, magi matanang balot sin bikra bani, mana tadok pidi, tayo pada Yesu Kristo na laybiringay matanda mana haybirami apik pang singay mo na lagsa sa no makoy bukha mo no haydo na makoy bupang kadli Yesu Kristo na ang sing majana nung si
mana Taywanpana layingay mata maludas. Ngasigi numit asida, ako'y nagdaan sijariba, ako'y nagdaan na pamuzariba, Singli ba si Taywanpana layingay da, ako'y naluna tawki, ako'y nagkonsinjaki, ako'y napamkatsaki. Ngasigi numit asida su, ako'y ihut sida na, Taywanpana ikan biya mapudi su Krista na, Singli mabu, nusi na konsinbiri, mana pambiri haibasi, ako'y naningsingbinasi, aduga, ako'y Dumalloy na mana sakki ma pamadu da sakka dauban kana so ako'y salloy haydo na lay mag zaro nang na Jisu Kristo ko thaja bo erabadi ay na Jisu Kristo ko thaja bo eragadi singli ambagay ko so da na gani haybasi nigsing binasi sarva thong da male ko ngai da le ram gani ngasi ki mama pa ganga dharmati mama yung madum kere kay pa na ton Wanda wanda Jisu Kristo ko thaja bo erabadi makoy laibat thabani Berarti macani pa single mana sarga thongda makoy ko ngai da le ram gani Masani pa na ngai ram gani ako'y kana gumaganat na di tayo pa magiwakan dagi mapana hana si pagpapanatra kaya ipili ba nga si hana si halibana hay na hay bazay ano mo ina hay kabagong na isura to ba tabag punaway ko na kung magamde ano mo makoy na ibag pabali matsani pa abana sarga thongda makoy bungay na nalera may babalawalaway ng bungay ba kuirag labani mamalawo ng bungay ba kuirag labani hay na Kaya pabal zoom ato na makoy nungay na no malay minaruga dabani. Ako'y nakain na basi kana ni tagini sininausa. Luma na ay daw matam. Luma kaman na ay daw matam ado dati. Ako'y punga na minaruga ni. Siwa ni tongza ba ni. Jingile ba na. Hai ba. Siwa ni tongza ba ni hai na sasra na hai ba si. Mahal na tongza kraba. Mana si ba si. Magi damok na magza ba nate. Isonay ko may ang damok na work na nabi boy sa